Nirvia gang rape ki serak adumak panghalu AISF Pusam Wasila ki gang rape ta maral leraba culprit khudingmak Delhi ki Nirvia gang rape ta court na pi ki becherak adumak Manipur lengang na pi na bahona gadabani haina All India Students Federation AISF na Manipur State Council ki maikai ta demand tarokli Nupi macha amabu jelasi haiduna kokthoknaga gang rape tawiba haibisi AISF Manipur na akan mamong daninda tawi Matungda asigumba tamthiraba thudok asi amuk hana thoktanaba misi asigi JAC na changsilakpa khongthang khudingmakta AISF Manipur na matam pumda sawgatkani haikre Lengangna Nirbhaya gang rape ki pikhiba cherak adumak makhoi busu phanghangadabani haina demand tawrakli Moxta gas pokhaibada miyoi gunmathoi leikidre Bangladesh ki Narayanganj city da leiba Baitu Salazem Mox ki gas pokhaibagi thokdok amada yamdrabada miyoi kunmathoi leikidre miyoi kaya so asoka pandangki soglaba miyoi sing adu medical treatment tawri hairi gas pokhaibagi thokdok adu irai numit ki numidang wairam lai khurumba matamda thokibani hairi Narayanganj Fire Service ki Deputy Assistant Director Abdullah Al Arfinna thokdok asi Mox manungda puba underground gas pipe adu leak oirakpadagini amadi Kanagumana air conditioner natraga fan gi switch off on tawbadagi thokibani haina palli Local Fire Department amasung police na thodok asigi investigation lakhatpa hokre North Korean submarine missile kap nabubu mami asina takli think tank North Korea gi hithangpham amada medium range ballistic missile ama submarine dagi kaptuna test tongnaba honaba adu satellite ki mami na khangba ngamkhre The Center for Strategic and International Studies na masigi website ta North Korea gi sinpo hithangpham da makhal kaya gi hi vessel sing test tawnabagi damak hithangpham adugi akoibada leibagi mami adu uba phangki Masigi thawong asi khantanabani tawigum masung khumang chawsilagliba mang takningai oiba maongda sabat submarine missile puguk song 3 test tawnaba honaba adu uba phangki hairi